Chaposale. Hi guys, good morning. You say, I stay don't see it. Machimana and easy a hongal manat. A mother to Mogola Sana. Oh, get on face that. I don't want Machimana is a hongal letters mind to legre. Makuchi color de Hana. Oh, Gana, no. Lala. I said, come to the no, you mangle. I see to now they are in a beautiful lag. Mamang the Mandana evening, I'm a got an assume lag. What I just seen. Though it's a man of a neighbor, my success. Migi. Who harp has a draw. Sayolibani ki sangoma muglolani aduga thani kaino akhoi side charawan gre bako ma de night halaga potha gre do sayolibani sangom lolage sangom sobo ngai minare chani ga ka nang lep ke sida una padre ke tawi ma video nam no da Ngasi suspend the loan drip, smile loan jalabine. Narang sanggo lak pada sida lahu du dai na dum. Kan onthuk na drab ko. Pai kita chana. Ngasi dia hat wa du dor. Ngasi dia sayo school chat drip. Papa thaba halap kien rap. Sayo hoy school bus kumba ven kumba like ti ko ngang di thille ba du na. Character na chatra ngasi do ingase makha daily vlog oina hapot yam hoji se chujak puchala me bako ado mayam na ingonda sam ken bra yam hange bako ado ngasi de aidum aina sizina ba thau gum do adu mayam da haira ke bako kaino kare samje ko thau nung phajana tayga lu da tar ga yam ke le ba khambra adu ga samje phajana hat pi ga thau ga phajana tayga lu tar ga di ken de bako adu na ai iru di lure ba kai ja o ngai pa ba ai ma mang loin thong ri ko ngang ja sile sa ma sile ya aguma cha ai je iru di lure ba ko adu du ka kok se mayam na dum video na ma ga thau do ut ke na ne ko aina kok si lu hodre ba ko adu du na iru bu de ani ru tho ju kan kai dina tra sam ja hana phajana ha lage ba ko adu ga ai tai ga dum ulak ke Howzikti aije angang pokhi bagi dum sam ken ma matam ni na ko aduna yari gai ko adum sam subject che aran man oin ha le ko haidi khara phana ba hai tar kin na ba akung mana ha la di sam just mai na kitang khak ching ba ta to yi ngai le ne ba aduna subject aran man hat pi ado ai na howzik tai doi thau se ko lak kai le ya Sige na sure ge Jonk tel ja se oina season nei ba ko haidi se ga kauta humari shure ko ai season nei ja dum kendin da phang ya do online dum phang ne ba ko season ne Jonk tel hai ba thau je ko 100% pure Jonk ta gi sa ba ne ba ko haidi leads to adu du ne ba aduna natural remedies obe ne ne ko season na ba da akoi da aki ba ko ba da like ta bi dum season nei ba nu ngai ba ko adu ai hauji season na ra ke to machu je to asa thau gi dap ta machu di ta wei ba ba tu mai na si thau ji gi nungai ba har ga de khoi gi samkhong jam na che chal la ga yam na nourish ohem ba do adu su ohe la adu ga sam gi ma pangal ju yam na kal la ga khoi gi kai ne yam na thicker ohem ba do adu du su ohe le ba adu ai tai ra phajana tang hai gi ma ong ut pe wai mai texture dos mai ta wei na ba do khoi as thau manam di khara nam ba ne du ti tai ra ga makphong ji tai ga da ba ni ko aduga sigi thau je ko akoi gi samhong je san ba do tang na ta bi da koi ge dandruff leba
ꯂꯨꯄꯧꯁꯨ ꯐꯍꯜꯂꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯝꯈꯣꯡꯗ ꯍꯥꯀꯠꯆꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯜꯞ ꯏꯟꯐꯦꯛꯁꯟꯒ ꯊꯣꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯐꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯕꯅꯦ ꯁꯝꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯁꯥꯖ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯤ ꯁꯝꯒ ꯑꯝꯇ ꯀꯦꯜꯂꯔꯣꯏꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯩꯔꯤꯁꯦꯀꯣ ꯑꯩꯗꯤ ꯄꯨꯡ 2 ꯅꯠꯇ꯭ꯔꯒ 3 ꯀꯣ 2 to 3 hours ꯑꯗꯨꯝ ꯊꯝꯕ ꯌꯥꯕꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯃꯌꯥꯝꯅ ꯅꯨꯡꯗꯥꯡꯗ ꯇꯩꯕꯤꯔꯝꯒꯦ ꯍꯥꯏꯔꯒꯅ ꯑꯌꯨꯛꯇ ꯑꯗꯨꯝ ꯊꯥꯗꯣꯛꯄꯗꯣ ꯑꯗꯨꯁꯨ ꯌꯥꯏꯕꯀꯣ ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯇꯩꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯃꯌꯦꯛ ꯁꯦꯡꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯑꯌꯨꯛꯁꯤꯗ ꯑꯗꯨꯝ ꯅꯝꯃꯒ ꯑꯗꯨꯝ ꯀꯩꯅꯣ ꯎꯠꯆꯔꯛꯄꯅꯦ ꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯝꯈꯣꯡ ꯂꯣꯏꯅꯃꯛ ꯆꯦꯠꯅ ꯇꯩꯁꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯊꯥꯗꯣꯛꯑꯒꯁꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕꯀോ ꯍꯧꯖꯤꯛꯁꯦ ꯆꯨꯖꯥꯛ ꯀꯩꯀꯩ ꯐꯨꯠꯄꯗꯣ ꯆꯥꯔꯨꯔꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟꯁꯦ ꯀꯣꯏꯕ ꯆꯠꯄꯁꯨ ꯌꯥꯏꯕꯀꯣ ꯀꯣꯏꯕ ꯆꯠ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯈꯥꯗꯣ ꯑꯗꯨꯗ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯝꯁꯦ ꯊꯥꯗꯣꯛꯎꯔꯦ ꯆꯣꯠꯂꯤ ꯑꯗꯣ ꯑꯩ ꯍꯥꯠꯄꯥꯎ ꯍꯥꯠꯇ꯭ꯔꯤ ꯈꯨꯠꯅ ꯑꯗꯨꯝ ꯅꯥꯟꯕꯗꯅꯦꯀꯣ ꯍꯥꯠꯄꯕꯨ ꯈꯔꯕꯨ ꯃꯥꯟꯈ꯭ꯔꯦ ꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯊꯥꯎꯁꯦ ꯁꯤꯒꯤ ꯅꯦꯆꯔ ꯁ꯭ꯌꯣꯔꯒꯤ ꯖꯣꯡ ꯇꯦꯜꯁꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯤꯖꯤꯟꯅꯕꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯞꯇꯥ ꯑꯃ ꯀꯩꯝ ꯁꯤꯖꯤꯟꯅꯕꯗꯅꯦꯀꯣ ꯑꯗꯨꯝ ꯀꯥꯟꯅꯕꯗꯣ ꯈꯪꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯝꯈꯣꯡꯁꯦ ꯆꯠꯁꯜꯂꯒ ꯁꯝ ꯀꯦꯟꯗꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯁꯥꯏꯅꯤ ꯑꯣꯏꯍꯟꯕ ꯚꯣꯂ꯭ꯌꯨꯝꯒꯨꯝꯕ ꯍꯥꯞꯄꯗꯣ ꯑꯗꯨꯗꯣ ꯕꯨꯁ ꯇꯧꯕ ꯌꯥꯝꯅ ꯂꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯈꯪꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯍꯞꯇꯥ ꯑꯃ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯀꯥꯟꯗꯀꯣ ꯑꯗꯨꯒ ꯁꯝꯈꯣꯡ ꯍꯥꯀꯠꯆꯕ ꯈꯣꯠꯄꯁꯨ ꯂꯣꯏꯅꯃꯛ ꯐꯕꯅꯦꯕꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕꯗோ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀോ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯁꯝ ꯀꯦꯟꯕ ꯃꯇꯝꯅꯤꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯦꯟꯗꯦ ꯑꯗꯨꯗꯨꯒ ꯁꯝꯁꯨꯃꯆꯨ ꯑꯩꯗꯤ ꯃꯆꯨ ꯌꯥꯝ ꯁꯪꯒꯜꯂꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯁꯝꯗꯣ ꯀꯩꯁꯨ ꯁꯣꯛꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯗ ꯈꯪꯉꯝꯅꯤꯗ ꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯖꯤꯟꯅꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯅꯦꯆꯔ ꯁ꯭ꯌꯣꯔ ꯖꯣꯡ ꯑꯣꯏꯜ ꯌꯣꯔ ꯅꯦꯆꯔꯦꯜ ꯁꯣꯂꯨꯁꯟ ꯐꯣꯔ ꯍꯦꯜꯗꯤ ꯍꯤꯌꯔ ꯑꯗꯨꯅ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤꯀꯣ ꯑꯩ ꯂꯩꯐꯝ ꯈꯣꯠꯐꯝꯗꯣ ꯂꯣꯏꯅꯃꯛ ꯍꯥꯞꯆꯔꯝꯃꯒꯦꯕꯀꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯅ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯊꯥꯎꯗꯣ ꯁꯤꯖꯤꯟꯅꯔꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯍꯤꯌꯔ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯍꯜꯂꯁꯦꯕꯀꯣ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡꯒꯔ ꯑꯣꯏꯕ ꯂꯩꯗꯅ ꯑꯗꯨꯝꯕ ꯁꯝꯗꯣ ꯑꯣꯏꯍꯜꯂꯁꯦ ꯑꯩꯗꯧꯅ ꯀꯣ ꯑꯗꯨꯗꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯟꯗꯧꯁꯨ ꯂꯩ ꯑꯗꯨꯗꯨꯒ ꯀꯣꯏꯕꯁꯨ ꯆꯠꯁꯦꯅ ꯍꯥꯏꯅꯔꯤꯕꯀꯣ ꯑꯗꯣ ꯂꯣꯏꯁꯜꯂꯒ ꯆꯠꯄ ꯆꯠꯂꯁꯨ ꯆꯠꯄ ꯆꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯃꯊꯪ ꯀꯣ ꯃꯌꯥꯝ ꯑꯉꯥꯡꯁꯦ ꯄꯣꯠꯁꯜꯂꯒ ꯑꯩꯁꯦ ꯁ꯭ꯋꯥꯏꯗ ꯈꯔ ꯆꯥꯏꯔꯤꯕꯀꯣ ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯟꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯏꯆꯥ ꯄꯣꯠꯁꯜꯂꯦ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯍꯥꯏꯔꯕꯗ ꯊꯕꯛ ꯂꯣꯏꯁꯟꯒꯦ ꯏꯆꯥ ꯑꯇꯣꯝꯕ ꯄꯣꯔꯒ ꯏꯆꯥ ꯑꯍꯟꯅ ꯆꯈꯥꯏꯕꯁꯤꯡꯁꯦ ꯑꯩ ꯂꯣꯏꯁꯟꯒꯦ ꯇꯨ ꯀꯂꯔ ꯇꯩꯔꯤꯃꯦꯅ ꯇꯧꯔꯤꯕ ꯆꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯣꯏꯁꯟꯒꯦ ꯃꯌꯥꯝ ꯄꯨꯟꯁꯤꯁꯦ ꯁꯤꯔ ꯃꯥꯜꯂꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯋꯥꯁꯨ ꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯂꯣꯏꯁꯜꯂꯦ ꯍꯥꯞꯆꯟꯈ꯭ꯔꯦ ꯂꯣꯏꯅ ꯁꯤꯗ ꯇꯨ ꯃꯅꯤꯡꯗꯒꯤꯁꯨ ꯄꯦꯟꯁꯤꯜꯅꯤ ꯌꯦꯡꯉꯣ ꯁꯥꯏꯌꯣꯜꯅ ꯉꯥꯛꯇꯅꯤ ꯃꯤꯗꯣꯏꯁꯦ ꯔꯪꯒ ꯁꯪꯕ ꯀꯥꯟꯅꯕꯖꯥꯠ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯁꯤꯃꯁꯨ ꯂꯦꯡꯕꯗ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯑꯁꯦꯡꯕ ꯀꯣꯛꯀ ꯉꯥꯎꯋꯦ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯀꯣꯏꯕ ꯆꯠꯁꯦꯅ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯏꯔꯨ ꯂꯨꯊꯣꯛꯑ ꯂꯣꯏꯁꯟꯕꯤꯕ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯨꯝꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯅꯝꯗꯅ ꯍꯧꯗꯣꯛꯑꯒꯗꯤ ꯄꯨꯔꯦ ꯑꯗꯣ ꯑꯩ ꯂꯝꯕꯤ ꯅꯨꯡ ꯆꯠꯄꯗꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯗ꯭ꯔꯦꯕ ꯑꯩꯅ ꯁꯤ ꯃꯇꯦꯛ ꯅꯝꯃꯛꯄꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯣꯏꯒꯤ ꯗꯥꯝꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100 ꯂꯥꯞꯄꯦꯕꯀꯣ ꯍꯟꯒꯠ ꯍꯟꯗꯥ 200ꯅꯦꯕ ꯑꯗ ꯍꯦꯚꯟꯁꯨ ꯄꯝꯕꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯐꯝꯗꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯅꯦ ꯁꯥꯏꯌꯣꯜꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯀꯨꯝꯃꯕꯅꯦꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯐꯝꯁꯦ ꯃꯃꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯣꯏꯅ ꯏꯔꯝꯃꯒꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯀꯥꯎꯔꯦꯕꯀꯣ ꯑꯩ ꯐꯖꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯞꯄꯝꯃꯒꯦ ꯑꯗꯨꯒ ꯁꯤꯅꯔꯤꯒꯁꯦ ꯈꯨꯐꯖ ꯑꯃ ꯌꯦꯡꯉꯨꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯗꯣꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯕꯒꯨꯝꯕꯅꯦ ꯁꯨꯝ ꯀꯥꯟꯁꯦ ꯄꯨꯡ 5:30ꯒꯤ ꯚ꯭ꯌꯨ ꯃꯥꯜꯂꯦ 5 ꯁꯤꯗꯗꯤ ꯄꯨꯡ 6:30 ꯑꯗꯨꯋꯥꯏꯗ ꯅꯨꯡꯗꯥꯡ ꯇꯥꯕꯅꯦꯕꯀꯣ ꯑꯗꯣ ꯐꯖꯕꯗꯤ ꯂꯣꯏꯔꯦ ꯉꯥꯎꯔ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯨ ꯁꯤꯗ ꯐꯣꯟꯁꯦ ꯇꯥꯈꯤꯗ꯭ꯔꯅ ꯀꯤꯅꯅꯦ ꯑꯩꯅ ꯅꯝꯃꯤꯁꯦ ꯃꯊꯛꯇꯒꯤ ꯅꯝꯊꯕꯒꯤꯀꯣ
ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯩꯁꯦ ꯁꯤꯗ ꯂꯩꯔꯦ ꯏꯆꯦ ꯍꯣꯏ ꯑꯗꯨ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯁꯥꯏꯗꯤ ꯆꯠꯄ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯗ꯭ꯌꯨꯇꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯆꯠꯇ꯭ꯔꯦ ꯑꯩ ꯏꯊꯟꯗ ꯆꯠꯂꯦ ꯃꯤꯅ ꯆꯠꯄꯗ ꯌꯥꯎꯔꯦꯕ ꯑꯗꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯚ꯭ꯌꯨ ꯈꯨꯐꯖꯁꯦ ꯂꯣꯏꯔꯦ ꯍꯦꯕꯟ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁ꯭ꯀ꯭ꯔꯤꯟ ꯃꯃꯥꯡꯗ ꯃꯇꯦꯛ ꯑꯃꯇꯪꯗꯤ ꯅꯝꯖꯔꯛꯏ ꯄꯣꯠꯅꯤꯗ ꯌꯥꯝ ꯅꯝꯃꯛꯇ꯭ꯔꯒꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯆꯨꯖꯥꯛ ꯑꯔꯧꯕ ꯌꯣꯜꯂ ꯂꯩꯔꯝꯃꯦ ꯌꯣꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯍꯤꯟꯗꯤꯁꯨ ꯈꯪꯗꯕ ꯏꯪꯂꯤꯁꯇ ꯍꯥꯏꯔꯁꯨ ꯈꯪꯗꯕ ꯈꯪꯕ꯭ꯔꯥ ꯄꯨꯔꯥ ꯑꯋꯥꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯁꯤ ꯅꯨꯃꯤꯠ ꯄꯣꯠ ꯂꯩꯕꯁꯤꯗ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯍꯜꯂꯛꯄꯗꯒ ꯆꯨꯖꯥꯛ ꯑꯔꯧꯕꯒ ꯆꯥꯗꯅ ꯄꯥꯝꯖꯕꯤꯗꯣ ꯑꯣꯏꯌꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ